ngasi ki oina Middle East ki oiba khwaidigi nauba khoi USA amasung atopa Middle East ki country makhai gi relation phattaba gi hai tare masigi matangda USA na ngasi Donald Trump da phongdok khibasi Oman si bombing tawgani habagi matang ama ngasi adugi thakti yaukhre ko bombing tawgani na Trump gi side gi machin phongdok khiba leire aduga masi bombing tawbagi matang si Donald Trump na masi hai khibasi Oman da hai khibasi maruina Iran gi problem da gini ko habadi hauji state of Hormuz Iran na control tawga leidana Iran na control tawga leiri posta Oman na Iran da support tawi have ne USA na maran series aduna USA na harisi Oman na Iran da support tawi posi masi kari gumba handok tragadi Iran da hogi attack tawi sumaina Oman da so bombing tawgani habagi potoni ko USA da ilaise aduga akoina su hana dum mayam na naina baduni habadi USA gi magi relation magi friends laite enemy so magi yakna basu laite habaduni maramdi mahakti matam gi khudong sabi yang kan magi friends se meduga friend oirama kaya amasu magi kana phang trakanda adumaina magi enemy se maga mo lanta sileba aduga akoina masida khangjin ya bamana wai USA ga Oman ga lainer relation se aduki matik pharaga lakhi bane ngasi ngarang gi relation na te ko masigi relation maroina 1833 ngasi digi sahi chani rongi mamang digi matam dugi USA gi president ga adugi Oman gi sultan ga adumaina matam dugi sign tawnaraga yamna phajaba relation ama sagalaga lakhi ba aduga masita sunatane khoi gi USA ga Oman ga 1980 da we military gi sign ama tawna khi go do hariba sign ji Persian Gulf ki leiba country mayam si gi ahan ba Oman na oidini ko ahan ba country oidini Oman habadi masida haribasi Oman gi military gi facility military gi sign ma khasi land ga mari leina matam da USA gi force ma khani season na ba yabagi even adugi agreement do 1980 da taw khabne ba aduga sigi matung da muka makha tab agreement khara musu lakheba haribi agreement mayam dugi manung da 2019 da agreement amasung USA ga Oman ga tawki ko haribi agreement da harisina nasai gi mamang da tawki ba military sign ma khai use to bi habado adutagi khara expand toroga 2019 da harisina Oman da lay port ma khai se masi USA force ma khai sina bi abagi aya pi bane baduna maram ora kan ngasai adu agreement ni matung ni ban USA gi navy ma khai si Oman gi port sina bi a gi ne ba adu sumani am tine koi relation si Oman gi USA ga faraga lakpo se adu haji kesuna tabamada Iran da khatang support taw wena sa Iran da support taw usmana support se khutaw tongan do we da lai re ko adu state of Hormuz maroina Iran ga Oman gi marakta lai bane baduna Oman na hariba condition ni matung ni Iran ga mo support taw rasat paduda atu yamna relation faraga lakpo do trangi wa machin dagi bomb thadaraga bombing taw ne abagi wahi do USA na phongdok ko ngambe aduga Iran su hana su hai khiba leire habadi USA na tawriba ngasi Middle East ma gi leiriba Arab countries ma khaida ma gi allied ne leire singse mana kana ba phangnak traba matamda compulsory hariba singe USA no onsilaga lan tawne habne Iran hai khiba se aduga mana hoji kana ba phangi bhai tare ma kana ba phangi hodi Iran ga Israel ga USA na kana ba phangi bhawa hogi muslim ka Arab countries ma khai se siz ma hogi friend hoyini phanglak traba matamda ma khoido onsilaga ngaso command hariba sumana Saudi da matamda harakhini UAE da harakhini ba aduna akoina sidagi hek khangba yabasi hana tu mayam na khanga lae USA gi real enemy laiti real friend laiti madi matam gi magi khudung sabe yenglaga magi benefit yenglaga magi policy change toroga chatdeba